Drug Lalonbada Chenabani Haiba Meeoi Mari ngarang Bisnupur District Commando amasung Bisnupur Police ki apunba kangbu amana drug Konana Phagatpa Ngamkhre Police na faraba Meeoi sing adudi Lilong Haurebi Turel Hanbidage Wahida Chahini Fumapan Mapuroi Balai Kidraba Sikandar Ali Wahida gi Machanupi Rukshana Chahikun Mathoi Romaizrao dagi Yumnam Azit Singh Apopo Wai Rameshwar amasung Govinda Gram Makhalai Kaidagi Pebam Maheshwar Singh Chahikun Tranipan Apopo Balai Kidraba Razeni Impact News na Police gi fangba pauda ngarang Bisnupur Police ke akaknaba pawama fangbadage Nambol Police Station gi manung chanba mafam amada gari sing check tawbugi thabak chathaki check tawringai chairakhaduda auto rickshaw amasung alto K10 car ama chingnaningai oiba mongda lakpadagi gari ani adu police na verify tawkhe khudakta mafam aduda Bisnupur Police ke SDPO yauna gari sing adu check tawbugi thabak chathaki gari sing adu check tawba matamda heroin number 4 yauba oiramgani chingnaba soap cap kun yauram bathengna ke khudakta mafam aduda police na Meeoi sing adu Phagatpa loina na potlam sing adu seize tawki loina na faraba potlam sing amasung Meeoi mari adu makhata na wahang pahong tauna ba Nambol Police Station da sinakre haire